Manipuri Wari Pambi Channel na Pumnamaku taram noksari. Ngasi amuk miyamda Italy gi Fungawari ama amuk miyamda kudol tamjarake. Italy gi Fungawari asigi mamingna Maya Pubi Lil haibasini taminarasi. Khungang amada lauba nupa ama lairami. Mahaki machanupi ahum lairami. Numit khudingi mahak labukta thabak suba salami amasung machanupi singduna pali laina labukta mahaki chananaba hek hek purami. Nongmadi mapagi chanaba pubado machanupi ahaldugi pali tarami. Labuk chatpagi lambelda asukpa umang amasu lairami. Haiba machanupi sina umangdu yaurakpada mahak soktharami amasung ngaihak pothanaba haiduna phamtharami. Mafamduda nungjaw amagi mathakta famlingaida mahakna karigumba ama tarakpagi makol ama tarami amasung maikai adomda yenglami. Mahakna akibagi masak oiraba chauraba lil ama mangolomda tapna tapna sangsilakpado urami. Mafamduda mahakna chanaba mayomdo thadaramlaga ngamjabi thaduna yangna chelaklami. Numittumadi lauba nupado chak chaba phangdaduna lamlami. Nungthilda mahak mayum halakpada mahaki machanupi singduda yamna saurami. Mathangi numitadi mapagi chanaba pubado machanupi yai madugi pali oirami. Mahaksu umangda pallami amasung chap manaba nungjaw mathaktuda pothanaba phamlami. Mahaksu asauba lillado urami amasung chananaba mayomdo thadaramlaga chelaklami. Numitumasu lauba nupado mahaki chanaba phanglamde. Haujik mathangi numita labukta chatnanaba machanupi ahum subidugi pali amuk laklami. Mahakti asingbi amasung mathauna laibi nupi masani. Mahakna chanaba mayom amagi mahutta ani semlami. Umangdo yauraba kanda mahakna lildo urami taugi masung mahak kiramde. Mahakna chanaba mayom ama lil aduda pirami. Chauraba lil aduna nupi macha aduda wa nganglaklami amasung mangonda mahakpu afaba mangol puraknaba mayumda pu hairami. Mahakna lil adubu mahakki mafida hapsilami amasung mayum yauraga madubu mahakki phamung makhada thamlami. Matam kharagi matungda lillado yamna chauraklami madudi phamung makhada leiba chalamde maram aduna lillado chatkirami. Satringaigi mamangda lilladuna nupi macha aduda mitrangi sakti ahum khak pirami. Ahanbadudi mahakna kappa kanda pi singduna mani mukta amasung lupa ongani. Mahakna nokpadana magi makoktagi kaphoi maru tarakani amasung ahum subadana mahaki makut hambada makhal khudingmaki nga mahakna thogangani. Asi hairamlaga lillado chatkre. Nongmadi yumduda chanaba amata lairamde nupi macha atombiduna mahaki makutto hamlami amasung makhal khudingmaki nga thoraklami. Maduda mase anido yamna kalaklami amasung makoina mapada manau nupidubu ka amada so lonsinduna thamalami. Nongma nupi macha sina mahakki kaagi thonau manakta leplami amasung mapanda ningthau machanupana bol sanariba ningthaugi laikolduda yenglami. Mana asum yenglingaida ningthaugi machado nanthuduna laimaida turami. Maduda nupi machado noklami amasung mahakna nokpada mahakki makoktagi kaphoi marusing ningthaugi laikolduda taraklami. Ningthau machanupaduna kaphoi marudo kadaidagi laklibano haiba langla langjil amata khanglamde maramdi nupi machaduna thongnaudo khudakta thingjinkirami. Mathangi numita ningthau machanupaduna laikolda sanaba lakpada kaphoi pambi singdo uhei panba thengnarami. Ningthau machanupaduna uhei singdo hekke tawbada udo mahakki mamit mamangmaktada wangkhatkirami. Kanamatana upambi dudagi mana ama phawba hekpa ngamlamde. Ningthauna laibaktugi asingba mi loina kaurami amasung mitrangdugi wahanthok hanglami.
ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯁꯤꯡꯂꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯎꯍꯩꯗꯣ ꯂꯩꯁꯥꯕꯤ ꯑꯃꯈꯛꯇꯪꯅ ꯍꯦꯛꯄ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯇꯨꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯂꯥꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯌꯦꯡꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯁꯤꯡꯗꯨꯗ ꯄꯦꯜꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯇꯩ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯔꯝꯕꯗꯣ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯄꯗ ꯎꯁꯥꯁꯤꯡꯗꯣ ꯃꯁꯥ ꯃꯊꯟꯇꯅ ꯅꯦꯝꯊꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯞ ꯆꯥꯅ ꯀꯥꯐꯣꯏꯗꯣ ꯂꯥꯝꯕ ꯐꯪꯕ ꯃꯐꯝꯗ ꯊꯝꯂꯝꯃꯤ꯫ ꯑꯉꯛꯄ ꯃꯇꯧꯗꯣ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯩꯅ꯭ꯌꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗꯣ ꯂꯨꯍꯣꯡꯕꯗꯣ ꯂꯥꯛꯄꯗ ꯂꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯂꯨꯍꯣꯡꯕꯒꯤ ꯀꯥꯡꯕꯨꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯩꯅ꯭ꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯩꯗꯣ ꯀꯩꯅ꯭ꯌꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯧꯔꯥꯡ ꯂꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯒꯣꯜ ꯒꯥꯔꯤꯗꯣ ꯎꯃꯪ ꯃꯌꯥꯏꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯡ ꯀꯛꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯤꯡ ꯀꯣꯠꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯡꯁꯣꯡꯗ ꯃꯍꯥꯛꯄꯨ ꯁꯤꯅꯅꯕ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯩꯅ꯭ꯌꯥ ꯑꯃꯒꯨꯝꯅ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯩꯅ꯭ꯌꯥꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯌꯥꯝꯅ ꯆꯝꯅ ꯎꯔꯤꯕꯅꯣ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯧꯕꯒꯨꯝꯕꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝꯁꯤꯗ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯃꯤꯠ ꯌꯥꯎꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯁꯤꯕꯗꯤ ꯁꯤꯔꯝꯗꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯅꯕ ꯃꯥꯒꯤ ꯁꯒꯣꯜꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯑꯃꯁꯨꯡ ꯀꯞꯂꯝꯕ ꯃꯐꯝꯗꯨꯒꯤ ꯂꯩꯃꯥꯏꯗ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯃꯥꯏꯗ ꯌꯦꯡꯕꯗ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯂꯨꯄꯥꯅ ꯄꯨꯝꯂꯪ ꯂꯪꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯤ ꯇꯥꯈꯤꯕ ꯄꯤꯁꯤꯡꯗꯨꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯃꯗꯣ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯥꯏꯕꯛ ꯐꯕ ꯄꯤꯕꯤꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯃꯤꯠ ꯇꯥꯡꯂꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯐꯝꯂꯤꯉꯩꯗ ꯂꯤꯜ ꯑꯃ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕꯗꯣ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ 3 ꯄꯤꯔꯝꯕ ꯂꯤꯜ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯤꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯍꯜꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯂꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯣ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ, ꯑꯗꯨꯅ ꯃꯆꯦꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯊꯩꯕꯣꯡꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯣ ꯊꯩꯕꯣꯡ ꯊꯟꯅ ꯍꯥꯞꯅꯕ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤꯗ ꯄꯨꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯣ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯤꯡꯊꯝꯊꯥꯗꯗꯤ ꯊꯩꯕꯣꯡ ꯐꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯃꯐꯝ ꯇꯥꯛꯇꯨꯅ ꯏꯪꯈꯣꯜꯗ ꯆꯠꯅꯕ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯃꯍꯥꯛꯀꯤ ꯊꯩꯕꯣꯡ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯏꯪꯈꯣꯜꯗ ꯆꯠꯄꯗꯗꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯗꯣ ꯃꯍꯩ ꯄꯥꯜꯂꯝꯕ ꯎꯕꯗꯨꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯂꯥꯡ 2 ꯄꯤꯛ ꯊꯟꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃꯍꯥꯛꯀꯤ ꯊꯩꯕꯣꯡꯁꯤꯡꯗꯨꯒꯤ ꯃꯃꯜ ꯀꯌꯥꯝ ꯂꯧꯔꯛꯀꯗꯒꯦ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯊꯩꯕꯣꯡꯁꯤꯡ ꯑꯗꯣ ꯃꯤꯠ ꯖꯨꯔꯥ ꯑꯃꯒꯤꯗꯃꯛ ꯌꯣꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯀꯥꯟꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯊꯩꯕꯣꯡꯁꯤꯡꯗꯣ ꯌꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛ ꯃꯤꯠ ꯖꯨꯔꯥ 1 ꯄꯤꯌꯨ ꯍꯥꯏꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ
ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗꯒꯤ ꯀꯣꯊꯣꯛꯍꯧꯕ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯣ ꯄꯤꯅꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯣ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯠ ꯖꯨꯔꯥꯗꯣ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯤꯠꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯎꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯃꯤ ꯊꯥꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯅ ꯃꯇꯝ ꯅꯠꯇꯕ ꯎꯍꯩ ꯑꯣꯏꯅ ꯆꯨꯝꯕ꯭ꯔꯩ ꯆꯥꯅꯤꯡꯉꯤ, ꯃꯗꯣ ꯃꯉꯣꯟꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯏꯪꯈꯣꯜꯗ ꯆꯠꯄꯗ ꯆꯨꯝꯕ꯭ꯔꯩ ꯄꯥꯝꯕꯤꯗꯣ ꯃꯍꯩ ꯄꯥꯟꯕ ꯎꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯤꯜ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯆꯨꯝꯕ꯭ꯔꯩ ꯑꯗꯣ ꯄꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯈꯨꯠ ꯖꯨꯔꯥ ꯑꯃ ꯂꯧꯔꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯥꯅ ꯆꯨꯝꯕ꯭ꯔꯩ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯈꯨꯠ ꯖꯨꯔꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯀꯛꯊꯠꯈ꯭ꯔꯕ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯅꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯈꯨꯠ ꯖꯨꯔꯥꯗꯨ ꯄꯨꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯁꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯟꯅꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯗꯣ ꯃꯆꯥ ꯕ꯭ꯔꯤꯁꯤꯛ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯗꯣ ꯃꯆꯥꯗꯨꯒꯤꯗꯃꯛ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯁꯨ ꯀꯩꯅ꯭ꯌꯥ ꯑꯃꯒꯨꯝ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤꯗꯣ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯤꯡꯊꯧꯗꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯣ ꯃꯀꯣꯛꯇꯒꯤ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯃꯆꯦ ꯑꯅꯤ ꯑꯗꯣ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯂꯧꯎꯕꯗꯨꯒꯤ ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫